Kuki lamhen tuhenba amasung terrorist singi thongna handri Churachandpurgi ti munjangda leiba CRPF post nomai bhong kapchinduna attack toramle. Thasigi amada Home Minister Amit Shahna chair lauduna Delhi da leiba mahaki Ministry gi office da pangthokiba Manipur gi security gi fibam review tawbagi mifamda ngarang March 9 dagi hauraduna Manipur da leiriba National Highway singyawna lambi punamakta misamiya bu free movement tawhanba haugadabani haiduna pirakiba yathangi matung ina Manipur gi President rule ngangna ngarang mak pautak asi thabak taw onthoknaba honarubada Kangpopi gi tongan mafam singda Kuki lamhen tuhen ba singna makoi gi terrorist singa kusamnaduna akanba mawongda thinglakpadagi security force gi marakta khuthongna kraba matung ngarang nungdang athengbadagi haurakladuna nongyai matung fawbada Churachandpur district ki Timunjang kulda deploy tawba CRPF ki post amada Kuki terrorist singna nongmai amasung bhong kapchinduna attack chatharamle. Thaudok asigi matangda pause asina fangba pauna haibada Kuki militant singi attack adu ngarang numidang pung 13:53 tarakpadagi hauraklaga nongyai matung pung 12:9 fawba letana chathaki minute 10 rom hena Kuki terrorist singna local made bomb sing amasung afaba makhalgi nongmai sizinaduna post asida attack tawrakibani hairi. Kuki terrorist singna attack chathaba haurakpadagi CRPF ki company commander oiba assistant commandant amana force asigi quick reaction team QRT ga khusamnaduna nomai kabliba terrorist adugi maikaida tangsin ki hairi CRPF na Kuki terrorist sing adubu makoi khakta mayok nabagi mahuta makoi gi post ka irap lamnadana leiba BSF ki ad hoc ki staff officer da so pau pirakpadagi BSF kangbu asigi second in command na makoi gi quick action team QAT ga loinana changsinduna Timunjang khulama song masigi akoibada thihumagi thabak panthadana chathagi hairi. CRPF ki DID amasung battalion anigi commandant yauna Churachandpur gi SP na lusingduna makoi gi khongul libagi thabak ngarang nongyai matungdagi hauraklaga nongalamdai pung 2:30 tarakpa fawba chathaki adum oinamak attack asida chenaba Kuki terrorist amada faba ngamkhidabaga loinana makoina sinaramba nongmai amadi bomna chingbasu recover tawba ngamkhidi hairi. Thaudok thokiba kulasigi khunjasingna phongdokkhre nongmai amasung bong kaplamba Kuki terrorist sing adugi mayokta CRPF personnel chingna khudhanba haurakpadagi makoina tonglakiba gari sing aduda adumak tonglaga kulaithuna mafam adu thadoktuna chatki hairi. Operation aduda BSF ki head hawk MNC 19 gi officer amasung personnel sing thu saru yaki hairi. Idu ningthaudagi update lokachage Kuki su militant amadi Central Security Forces ka puna chatminaduna Churachandpur gi henglep combing operation chathaba hokre. Operation aduda singnaba miyoi makai fagalaga wahang pahong chathari thadau text asida phongdoklakliba wafamdi operation aduda miyoi kaya fu chaiba tauki yumthong khudingdagi khunjasingna thajaduna lokpa popi fagalaga puki operation aduda fuba chaibadagi soklaba Songpu village ki miyoi 30 mu hauji hospital da leiri army amadi su militant pulaga Kuki village volunteer faba hauragani haibagi wafam numit kharani gi mamangda Kuki village volunteer singna social media da phongdokibal leikre hairi. CNA gi miyoi ani JRAEC ga Tunjan village da kapnabada sikre. Kuki singna Churachandpur se total shutdown tawsilaga maitai amata changba ngamaloi hairi. KDWOSR na pre-movement bu kana yaningdaba phongdoragli. Kuki Women Organization for Human Rights KDWOSR na authority na pre-movement ki tharang lokhalakpa bu kana yaningdaba phongdorakpaga loinana Central Paramilitary Force ki action da ngarang Kaithel Manbi area da Lalgauthang Singchit kauba naha ama laikhidaba thaudok awaba phongdorakpaga loinana laikhidrabagi imung manunggi awaba dasu organization asina charu yari hairi. Organization asina thadorokpa cherol amada state authority na Kuki miyangi awaba khangbidana amadi taliba demand pidaba pre-movement ki tharang lokhalakpa bu kana yaningdaba phongdokpaga loinana Kuki miyangi apamba khangbidana amadi sahi ani rom chatharagliba irang asigi haurakpa munna khangbidana ingtapa hanjilaknaba lokhalakpa tharang yaba ngamloi hairi. State Army dagi lut tawkiba nongmaina Kuki khunjasingda attack chatharagliba asibu thingnaba authority na honadi haina maral chiraduna amadi Valley gi law and order so mapungfana fail oire Kuki gi punsida singnaragliba kaya asibu khangbidana nongmai khara lengangna surrender tawraklaga Manipur da mahausa gi punsida hanjille law and order gi fibam phare haina lawba yaroi Kuki community bu muthanaba aronba thorang amagi makada Kuki singda chathariba aranba thawong kaya asi kupsinaba Manipur da president role thamlakpani haina su serol sina phongdoragli.
Arambai Tengolgi PRO Robin Mangang Khwarapom de Abde Lokhachage asuk yamna fataba jati kadai da lairangani yamna pende paisa tingna labor changna wana hona daduna unit 30 QRT laiden kabina thajaba sengum tungkhai ngasi ahing mai thadok piramle hena pungning thawat pigadra hairaga adu wakal pikpa saukhataba noi lamthi siu aina khanglaklabasu lemna tharoi huran lona da gunda sadoi saruk phongna hayu nupa thu noi abamba karino khurumningba isor khurumu aina khanglaktanaba khanglakpa mikupta napunsi ut olhangani Kuki singna jiri Courtland National Highway 37 da road block tawraga thamkhre Kangpokpi district ki Haidangkhunda lanmai chakpada Assam Rifles na Kuki kunmanga kanbikhre Lambi thingliba Kuki protesters singna nomai sirina ki state 4 Union Home Minister Amit Shah na pikiba free movement instruction ki makhada ngarang ahanba oina National Highway 2 Imphal Dimapur lambi da Imphal dagi Senapati faubagi MSD ki bus service haudopa numita Kangpokpi district ki manung channa National Highway ki mafam kaya da Kuki singna lambi thingbagi khongjang changsinbaga loinana makoina nongmai sirna ki haina state force ki maikai dagi phongdokkhre Manipur Police Control Room na thadorokpa cherol amada Kuki protesters singi maikai dagi ngarang lambi thingbagi khongjang manungda nongmai sirinaraki irang laksinaba honabada phibam luna sokpa ani yauna security personnel kuntaret asopa nangki ngarang Senapati tamna lakpagi lambi Kangpokpi ki gamgi faida Kuki protesters tingna masing thingamdana nungthomdilaki miyam tankhainaba security force na tear gas sirinaki adubu lambi da nungja uwa paisinba yauna akanma mawongda lambi thingbagi khongjang Siliba Kuki protesters singi maraktagi security force tamna nongmai kapchilaki loinana security na tongba gari ani sumai thaki hairi Kuki singna India gi citizen na tre khalabadi laibakchi thadolaga chatkibane hena fagani Joy Kumar NPP Manipur State Unit ki President Y Joy Kumar na haikre Constitution na piba fundamental right ki mayokta lairiba Kuki furuk ki miyoi singasi India gi citizen na te haina khalabadi laibakchi thadolaga chatkibana afaba oigani wafam ase Union Home Minister Amit Shah na state asida free movement leihanabagi khangal lakibaga iroinana ngarang Imphal dagi Senapati tamna chatkadaba MSD gi bus ama Kuki singna athingba pirakiba adugi matangda pangthokpa pawgi mifam amada mahangna phongdokhibani Naurem thongda laiba NPP Manipur State Unit ki office da party asigi makok thongba lusingba kaya yauna pangthokpa pawgi mifam aduda Joy Kumar na hai Union Home Minister na lauthokiba wafam amabu Kuki furuki miyoi singna thawoi usitana laukiba adu constitution ki mayokta lepa illegal oiba thawongni Kuki singasi India gi citizen amani haina khalabadi Union Home Minister na lauthokiba wafam adu ikai khumna pham thokpani loinana makoina khondaba mafamda India gi constitution asi chanabada apanba piroidabani constitution na India gi mipum khudingmak fundamental right fanghangadabani haiba wafam asi mayek sengna yauri loinana constitution gi article 19D gi makhada lebaga sigi miyamna chaningba mafamda ayat apan amata yaudana chatpagi ayaba piribani hairiba article asigi makhada Union Home Minister na lauthorakiba free movement gi wafam adu Kuki singna India gi citizen amani haina khalabani yafam thokpani karigumba makoi singasi India gi miyoi amani haina khanba ngamdrabadi lebaga si thadoktuna makoi gi haurakfamda chatkibani hena fagani Violence na kaidawnungda kanaba purakloi haibasi khangna thabak tawgadabani state asida president rule thamjilakibadagi ngarang security force na akanba action lauba ngamkibani haina khali asiguma makhalgi action adu popular government lairingai matamda lokhatpa ukide state asigi miyamda constitution na piba fundamental rights sing fanghannabagi damak center na lokhalakpa thawrang khudingma party asingna taramna oi haina so Joy Kumar na makhata na phongdoki State terrorism khudakta lepu haina mafam kayada wakat mifam chathakre state terrorism khudakta lepu miyoibagi hingbagi phangphang thokpa right matkanu amade khulngakpa phaba yaroi haibana chingba demand kaya tawraduna kawa makhan na mairakpam lekai amadi thongju boroi makhongda maike edongi maira paibisina wakat mifam chathakre thongju boroi makhongda phangkiba wakat mifam aduga mari leinana thongju boroi makhong maira paibigi president Shanti Bala Khaidem na hai wakat mifam asi phaija leiteng maira paibi awang pukri mapalgi maira paibi maibi lampaki maira paibi amadi thongju boroi makhonggi maira paibi singna puna pangthokpani ngasi famliba wakat mifam asi maruoina khulngakpa sing phaba yaro haiba sida yimpham oiduna phambani khulngakpa sing asi lebaki lurba tanpham amada ima lebak kanabagi damak tholakibani haudik lamda masida thokliba irang asida khulngakpa sing thoklamdraba iramda masi kanba ngamnam loi khulngakpa fanaba honaba yaroi haina mahangna makha taki
Amaromda Kawa Makhana Mairakpam Laikai Funkiba Wakat Mifam Aduga Mari Lainana Kawa Makhana Mairakpam Laikai Apunba Maira Paibigi President Thaudam Inau Masan Hai Hautik Lamda Masida Thokliba Irang Asina Maram Oiraga Relief Camp Sing the Laiba Mioi Sing Mayum Mayumda Handil Hangadabani Loinana Manipurgi Apunbagi Sakta Ngagliba Kulngapa Sing Papa Yaroi Haiki Amaromda Wakat Mifam Asi Pumlauda Mana Inkol Lairen Sadiki Miyamna Chataki Lamthang Bazar Fayeng the Chusataki hiding a Sigi Wakat Mifam Chataki Bama from Sing Aduda Miyamna Tongan Tongan Bakolau Sing to Lauki Heidi.